ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯚꯥꯔꯠ ꯑꯁꯤ ꯅꯍꯥꯒꯤ ꯃꯁꯤꯡ ꯌꯥꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯂꯧꯅꯔꯤ꯫ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝ ꯀꯌꯥꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯁꯛ ꯊꯣꯛꯅ ꯇꯧꯕ ꯉꯝꯕꯁꯤꯡꯅꯤ ꯍꯥꯏꯅ ꯑꯇꯣꯞꯄ ꯂꯝꯁꯤꯡꯅꯁꯨ ꯁꯤꯡꯊꯥꯅꯔꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯁꯨ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝꯁꯤꯡꯗ ꯏꯕ ꯄꯥꯕ ꯃꯌꯦꯛ ꯆꯠꯇꯕ ꯅꯍꯥ ꯀꯌꯥ ꯂꯩꯔꯝꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯉꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯤꯇꯔꯦꯁꯤ ꯗꯦꯅ ꯂꯥꯛꯄꯗ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯤꯕ, ꯀꯔꯝꯅ ꯆꯥꯎꯈꯠꯄ ꯄꯣꯔꯛꯄ ꯌꯥꯕ, ꯀꯔꯝꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯒꯗꯕ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤꯒꯤ ꯅꯍꯥꯔꯣꯜꯒꯤ ꯑꯈꯟꯅꯕ ꯊꯧꯔꯝꯗ ꯄꯨꯖꯔꯛꯂꯤ꯫ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯤꯇꯔꯦꯁꯤ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯂꯤꯇꯔꯦꯁꯤ ꯗꯦꯒꯤ ꯃꯔꯨ ꯑꯣꯏꯕ ꯍꯥꯏꯕ ꯍꯤꯔꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯑꯦꯗꯜꯠ ꯀꯟꯇꯤꯅ꯭ꯌꯨꯌꯤꯡ ꯏꯗꯨꯀꯦꯁꯟ ꯑꯦꯟড ꯑꯦꯛꯁꯇꯦꯟꯁꯟꯗ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕꯤ ꯗꯣꯛꯇꯔ ꯁꯔꯃꯤꯂꯥ ꯊꯤꯡꯕꯥꯏꯖꯝꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯎꯅꯖꯔꯤꯕꯤ ꯒꯥꯏꯇ꯭ꯔꯤ ꯁꯔꯥꯡꯊꯦꯝ꯫ ꯉꯁꯤ ꯅꯍꯥꯔꯣꯜꯒꯤ ꯑꯈꯟꯅꯕ ꯊꯧꯔꯝꯒꯤꯗꯃꯛ ꯑꯣꯖꯥꯅ ꯑꯩꯈꯣꯏꯒꯤ ꯑꯀashvani ꯏꯝꯐꯥꯜꯒꯤ ꯁ꯭ꯇꯨꯗꯤꯑꯣꯁꯤꯗ ꯂꯦꯡꯕꯤꯔꯛꯄ ꯑꯣꯖꯥꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯤꯇꯔꯦꯁꯤ ꯗꯦꯅ ꯂꯥꯛꯄꯁꯤꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ꯫ ꯑꯣꯖꯥ, ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯤꯇꯔꯦꯁꯤ ꯗꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯃꯥꯂꯦꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯄꯥꯂꯟ ꯇꯧꯅꯕꯅꯤꯅ ꯈꯪꯗꯤ ꯈꯪꯕ, ꯇꯥꯗꯤ ꯇꯥꯔꯒꯁꯨ ꯑꯣꯖꯥ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡꯁꯤꯅꯗꯤ ꯈꯪꯕꯁꯦ ꯈꯔ ꯃꯈꯩ ꯑꯗꯨꯃꯛ ꯋꯥꯠꯂꯦꯅ ꯈꯟꯖꯩ꯫ ꯃꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯤꯇꯔꯦꯁꯤ ꯗꯦ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯤꯗ ꯍꯧꯗꯣꯛꯄ ꯑꯣꯏꯅ ꯑꯣꯖꯥꯅ ꯊꯝꯕꯤꯌꯨ꯫ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯤꯇꯔꯦꯁꯤ ꯗꯦ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤ 1966ꯀꯤ ꯑꯣꯛꯇꯣꯕꯔ 16ꯇ ꯄꯥꯡꯊꯣꯛꯈꯤꯕ ꯃꯥꯂꯦꯝꯒꯤ ꯑꯆꯧꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯑꯣꯏꯔꯤꯕ ꯌꯨꯅꯦꯁꯀꯣꯒꯤ ꯖꯦꯅꯔꯦꯜ ꯀꯟꯐꯔꯦꯟꯁꯀꯤ 14th ꯁꯦꯁꯟꯗ ꯂꯥꯎꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯦꯞꯇꯦꯝꯕꯔ 9 ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯤꯝꯗ ꯃꯥꯂꯦꯝꯒꯤ ꯃꯐꯝꯁꯤꯡꯗ ꯄꯥꯡꯊꯣꯛꯇꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯂꯤ꯫ ꯑꯃꯗꯤ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ 1967ꯗ ꯄꯥꯡꯊꯣꯛꯈꯤ ꯍꯥꯏꯕ ꯇꯥꯔꯦ꯫ ꯊꯧꯔꯝ ꯑꯁꯤ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯗ ꯂꯤꯇꯔꯦꯁꯤꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯃꯗꯤ ꯀꯥꯟꯅꯕꯁꯤꯡ ꯑꯗꯣ ꯄꯥꯛ ꯁꯟꯅ ꯈꯪꯍꯟꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯗꯛ ꯆꯍꯤ 2025 ꯑꯁꯤꯗꯤ Promoting Literacy in the Digital Era ꯍꯥꯏꯔꯤꯕ ꯊꯤꯝ ꯑꯁꯤꯗ ꯃꯥꯂꯦꯝ ꯄꯨꯝꯕꯅ ꯄꯥꯡꯊꯣꯛꯅꯔꯤ ꯍꯥꯏꯕ ꯇꯥꯔꯦ꯫ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ꯫ ꯑꯣꯖꯥ, ꯀꯩꯒꯤꯗꯃꯛꯇ ꯄꯥꯡꯊꯣꯛꯏꯅꯣ, ꯀꯔꯝꯅ ꯅꯨꯃꯤꯠꯁꯤꯗ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯊꯝꯕꯤꯕꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ꯫ ꯑꯗꯣ ꯑꯣꯖꯥ, ꯑꯩꯈꯣꯏꯅ ꯂꯤꯇꯔꯦꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯂꯥꯛꯄ ꯀꯥꯟꯗ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯤꯗꯗꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯈꯖꯤꯛꯇꯪ ꯊꯝꯕꯤꯌꯨ꯫ ꯍꯣꯏ, ꯑꯩ ꯍꯥꯏꯖꯒꯦ꯫ 2011 ꯁꯦꯟꯁꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ, ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯂꯤꯇꯔꯦꯁꯤ ꯔꯦꯠ ꯑꯁꯤ 76.29% ꯅꯤ ꯍꯥꯏꯅ ꯂꯩꯀꯣ꯫ ꯑꯗꯨꯒ ꯃꯁꯤꯗ 80.29% ꯑꯃꯅ ꯅꯨꯄꯥꯅꯤ, ꯑꯗꯨꯒ 73.29% ꯑꯃ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯕꯨ ꯚꯥꯔꯠꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡ, ꯑꯩꯈꯣꯏ ꯔꯥꯏꯖ꯭ꯌꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ, ꯁꯤꯒ ꯌꯦꯡꯅꯔꯨꯔꯒꯗꯤ ꯃꯅꯤꯄꯨꯔ ꯑꯁꯤ 19 ꯁꯨꯕ ꯄꯣꯖꯤꯁꯟꯗ ꯂꯩꯔꯤꯕꯅꯦꯕ꯫ ꯑꯗꯨꯒ ꯀꯦꯔꯂꯥꯅ 93.9% ꯑꯣꯏꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛ ꯊꯪꯕꯗ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯛꯅꯅ ꯂꯩꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯇꯔꯟ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯔꯛꯇ ꯌꯦꯡꯂꯨꯔꯒꯗꯤ ꯃꯅꯤꯄꯨꯔ ꯑꯁꯤ 5 ꯁꯨꯕꯗ ꯂꯩꯔꯤꯕꯅꯤ꯫ ꯃꯤꯖꯣꯔꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯇꯔꯦꯁꯤ ꯔꯦꯠ ꯋꯥꯡꯕ ꯁ꯭ꯇꯦꯠ ꯑꯣꯏꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯅ ꯄ꯭ꯔꯥꯏꯃꯔꯤ ꯂꯦꯚꯦꯜꯗ ꯈ꯭ꯋꯥꯏꯗꯒꯤ ꯗ꯭ꯔꯣꯞ ꯑꯥꯎꯠ ꯔꯦꯠ ꯋꯥꯡꯕ ꯑꯣꯏꯈꯤꯕꯒꯤ ꯔꯤꯄꯣꯔꯠꯁꯤꯡꯁꯨ ꯃꯌꯥꯝꯅ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯀꯩꯗ ꯑꯗꯨꯝ ꯊꯦꯡꯅꯕꯁꯨ ꯂꯩꯔꯝꯃꯅꯤꯀꯣ꯫ ꯑꯃꯗꯤ ꯅꯍꯥꯁꯤꯡꯒꯤ ꯑꯟꯏꯝꯄ꯭ꯂꯣꯏꯃꯦꯟꯠꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥꯁꯨ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ꯫ ꯍꯥꯏꯔꯤꯕ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯈ꯭ꯔꯤꯕ ꯗꯇꯥꯁꯤꯡ ꯑꯃꯗꯤ ꯔꯤꯄꯣꯔꯠꯁꯤꯡ ꯑꯁꯤ ꯌꯦꯡꯂꯨꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛꯁꯨ ꯍꯥꯏꯕ ꯇꯥꯔꯦꯀꯣ, ꯂꯥꯏꯔꯤꯛ ꯃꯌꯦꯛ ꯆꯠꯇꯕꯒꯤ, ꯑꯗꯒꯤ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯑꯃꯁꯨ ꯂꯩꯔꯤ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ꯫ ꯑꯣꯖꯥ, ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯦ ꯑꯣꯖꯥ꯫ ꯍꯥꯏꯗꯤ ꯃꯍꯩ ꯃꯁꯤꯡꯁꯦ ꯑꯇꯝꯕ ꯈꯔ ꯎꯔꯒꯗꯤ ꯂꯣꯏꯅ ꯍꯦꯛꯇ ꯇꯝꯅꯔꯕꯣꯏ ꯅꯤꯡꯕ, ꯑꯗꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ, ꯒꯥꯔꯤ ꯅꯨꯡ ꯊꯧꯔ ꯆꯠꯄꯁꯦ ꯎꯅꯕ ꯀꯥꯟꯗ ꯃꯤꯁꯤꯡꯁꯦ ꯂꯣꯏ ꯅꯨꯡꯉꯥꯏꯔꯕꯣꯏ ꯑꯃꯨꯛ ꯍꯦꯛ ꯅꯤꯡꯕ꯫ ꯑꯗꯨꯃꯛꯅꯗꯤ ꯂꯣꯏꯅꯃꯛ ꯍꯦꯛꯇ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯁꯤꯗ ꯃꯥꯡꯖꯤꯜ ꯌꯥꯝ ꯊꯥꯗꯅ, ꯑꯗꯩ ꯊꯕꯛ ꯏꯪꯈꯥꯡ ꯃꯐꯝ ꯆꯥꯅ ꯐꯪꯗꯅ ꯇꯧꯕ ꯈꯨꯟꯅꯥꯏ ꯑꯃꯈꯛ ꯑꯣꯏꯕꯗꯤ ꯑꯗꯨꯒꯨꯝꯕ ꯑꯋꯥꯠꯄꯁꯨ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯕꯗꯨꯅꯦꯕ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯁꯦ꯫
Ado oza akhona oza se oza lai ngai se nungai jaba hai tare oza adugi tanja lorga hangjaning bani oza se adult education department su leibi re na hai oza ado adult education hai basi oza akhoi gi adult education hai basi oza hai badadi ahan hek malaga su masida thoini hena thodang lo duri si oza naha mayam na lam sida tammaga changsilaga oiga duri bane aduna adult education hai be matang se khangdabana ayamba oi haijari boza naha singse si matang da su thambiram koina WHO gi matung innadiba adult hairaga khigi kanagumba haibtare mapung pharaba khigi physically obi ai ko mentally obi suai emotionally amadi socially mature oiraba khigi chahi tarani pandagina humpu manga phawgi manung da leiba mioising asini haina lowe haibtare aduga amuk aikhoina literacy hairaga maru oina khoina iba paba haiba amadi I pausing khangba adubuni haina lowe oza hojiki information wall asida khunai amagi maru oina social amadi economic have tare ko sigi chakhatpa da hai tare achoba thodang loriba adult sing ase hirom khudimak ta literate ohen ba habasi bharat sarkar gi ju achoba thodang ama oiribane ba oza adun amarom da malem gi oina information amadi knowledge gi the revolution hai tare ne sida yengluragadi handaki theme ase khoi loina khangba mathau tarak pa hai tare hai ba theme asina takli basi maroina hojik aikhoi mioi ba na seasonary ba tongan ba khoi gi digital device sing hai tare asi seasonary bagi matang da khangba amadi takpi ba mathau tarak pa asini haijari ba samna harabada koigi hojik miyam yamna pamna seasonary mobile phone ase yamna kana bapur amani adubu masigi matangda munna khangdabana haibtare ekoi ayambana aranba mongda seasonary haina khale koina judum uri duni ko maruina chahi nauriba angang sing haibadi samna koi mit he urakpadagi ba haibi yai angang thembagi namada mama mapa ahallaman sing asina mobile je ka hena paihanba season hanbana singba kayamarum su thengnari amadi makhoising asi koina entertainment gi pot oina season bana chang wangba oina su ngasigi Khunaisida chaungna mami tari haibata adubu anoba digital device amadi tongan ba digital technology sing ase ekoi mioi bu Khunaida yamna kana ba pot amani masina akoigi pau khata phauna hanba natteba ato pa tongan be information kaya access tawbada adagi aru ba thabak thorong kaya line pangthopa ngaman batana tana akoigi wakhal loksing kyamarum ju hengat halibani haib tare ko adubu makhoising asi lana seasonaragadi asuki matik awaba kyamarum nanghan batana tana akoi mioi bagi punsi phawba mangba koina dum khabar da kaida thengnari duni ko masida amuk aina haijaningi badi hojiki digital world asida ikoi maithiraga handuna lehoba sum yaroi dori badori aduga amadi masi munna khangna basu honaba yamna mathau tari haba tare masida sunatana ikoi gi iraksida su amu iba paba amadi asigumba technology sing asi khangdana hai hodana lehoba haibase ngasigi Khunaisida tasengna hingbada yamna waraga daba tangkak ama soidana oirakadori bani habasi su ai thamjaki ko aduna sugumba anauba thogla iba koigi digital device sing hai tare no digital technology sing asi seasona bagi matang da sungaire akoigi naha oriba inkhalak liba singjina magi tongan ba role ke amarum loduna hena sugumba singsida hena mayam da khanghanna na bagi thodang do lohanningi hai batare achumani oza haide yumda ahan ahum mari leiraga naha mari manga leirazu za naha singduna ek phone par loi leigiba moine ek phone labu pai khatpaje haidadana phone pura chelak pa yauri bane oza aduna hariba moida putha hauraba generation gap sina maram oiraga adu singdo takpi tambi baidi khoina thodang lobam thoe haiba duni oza adoza literacy ga mari leina ba doza adult education jida hauji phawda program kaya yamna Manipur government sina paikhat pikhiba leirabage aduga directorate of adult education na lawriba thodang gi matang sida su kharamakhay thambiramoza hauzik phawda bharat na ningkha tamlaba matungdagi hauraga haibtare ko masagi haksangi phibam phattabadagi adagi lairaraba adagi yumda miro leijadaba haitare lan tawbudagi amadi mahausagi amang ata thopana singba kayamarum asidagi haitare larik tambagi khudong sabasing mapung phana koigi phanghodraba mioi sing asidane maru oina chahi 35 gi mathakta leiriba asida mioi sing asida non formal education
continuing education amadi lifelong learning gi kanaba amadi maru oibasing adu phanghananabagi pandamda koigi National Literacy Mission Authority na state ki lairiba State Literacy Mission Authority ziga kushamnaraga koigi Directorate of Adult Education Government of Manipur na leptana ngasi phawba habitare program ka amarum paikhatuna laklibaneba hojiksu koigi State Literacy Mission Authority na mipung khudimak lairik mayek chalhananaba amadi mu khoising aduda tung koina masa maromdom lepa ngamjanabagi pandamda anauba National Education Policy lakpaga iroinana lifelong learning gi matangda koigi Central Sponsor Scheme ama oiriba New India Literacy Program akoina Nav Bharat Sakshata Karikram kaina zu hai ko hariba program asigi makhada 2022 dagi hauraga 2027 phawbada Manipur gi district sing da haibatare loina makni ko paikhatna na ba pandam thamli amadi ahan bagi oina Manipur gi district mangada Bisnupur Chandel Senapati Tamelong amasung Thobal da paikhat pasu haukrabani maru oina New India Literacy Program hariba program asi chahi 13 gi mathakta leiriba miyoising asi iba paba masing thibana jingba hayandu moisi mayek chatlan batanatana mari lengnaba department singa khusamnaraga tongan tongan ba critical life skill haidare maru oina khoigi financial literacy ga mai lenaba legal literacy digital literacy disaster management environment literacy asina chingba kaya sing asigi matangda amadi tongan tongan ba vocational skill amadi continuing education gi khudong chaba sing adu phanghan bai tare mayam se khanghan bai tare ko aduna mokhoi sing sida koi gi wakhal lok sing hengat han badana tana sendan na bi amam semduna masa marom dum lepangam jana ba hotnari bani ha tare sigi program asida yaurise aduna Directorate of Adult Education hariba department ase leiba ama zakhotpada achoba thodang loriba department amani haina haijaninge achumane oza haidi mahaido tamurakanda maduna amuk hingnanabagi lamda senthok lambi ama oiraknabagi lamda su hariba directorate sina achoba thodang lobirakanda khunai ama zakhotpada achoba thodang lofam thoe haibadune oza adoza ozana hoji thambi khibatuda adult education gi matang adagi khoigi chahi 15 matungdagi iba paba hainaba honarapoi matang su thambi basi iroina na oza adult education program sing se hauji phauda chatharagli oza masida is the som lag pakan sida is the adult education department su lei bire oza hauji te ado naha kya ma masida ida phawa ming chala kanda mai tamba changa aga academic oina sanction ba yabagi matang phawu yora abane haijari boza masida is the thengna ba khudong chada baga di lei bibra sigi matang su thambiram khudong chada ba si dum lei haibtare ko masigi matang da yengluragadi program sing asi paikhat pada koigi khudong chada ba si yamna leigre haibtare samna harabada akoigi matam chana paisa thadok tabana maram oiraga khuding mak thengdarakpa maru oina program sing asiga mari leina ba training sing matam chana piba ngamdaba adagi manpower gi award pa mati infrastructure phajana piba ngamdaba sina sing bu mayam ma leiko adubu amuk aina haijening badi koina government na amuk sel thumji matam chana loina pithoklaba su ko mari leina ba aduda work togudori ba haitare authority sing asina pukchel sengna kathok amaga loina na tawdragadi program sing asi ju amuk mai pakpa ngam loi dori bane ba chumane aduga amuk khoigi Manipur dadi ban blockade asina singba kaya toina tawbani na adult literacy classes sing bu oiro training sing bu oiro sang naina tawba ngamdaba thengthaba amadi matam chana mapan gi amadi state ki concern authority sing asina khoigi evaluate tawbada haibtare asida amadi report sing pikhatpada thengtha hanba kaya su toina tholi haibtare adubu shugumba koigi leibak amagi chakhotpagi chang lepkadoriba literacy program gi thabak thorong kaya leptana paikhatpada asoba thodang loriba Directorate of Adult Education Government of Manipur gi hojik oiriba phibam amadi award apasing phajana yengsin haningbagi apamba kaya su mamangda akoina official singna phongdokpa kaya su koina thengnagre aduna asigumba yamna maru oiriba state ki department asigi award apasing adu koina matam chana
yengsin amadi akhoi thabak thoram singje akhoi mapung phana phajana pangthokpa ngamhalagadi akhoi shu akhoi khunai asisu nongbudi soidana totally literate oiba Manipur habado oigdori bani haina thamjage chumani oza haidi mina kaitharaga so za lairiba akhoi myamna sizinnadragadi sarkarna khunai gi damak tawrak pa haibase oza ahobudadi phattaba amtadi tawrakte haijari boza kananaba khunai gi gi damak tane na oirani haiba yamna sanba midiyeng ama loina na tawra kanda akhoi dum manghanjabagi mong ama lairagadi chawkhatpa ngamloi haibadoni oza kunna honaba mathok tai haibase haijaning base adoza department ama so laibire hojik se ado lairiba department sinadi MU da laibiriba sina kari kari thabak thoramgadi lokhatpikhiba paikhatpikhiba lairabage haidi akhoi gi literacy je chawkhatna bagi lam sidasu asi jo khat tang khangjaning oza hoi yam phajaba question ne sisi Manipur University da lairiba khoi gi adult continuing education and extension hariba department ase yamna maru oiba department amani haibase hana thamjake ko masida takpi tambiba khak natana khoi gi tongan tongan ba research amadi extension activity kaya tawduna khoi gi adult continuing education ga mai leina ba extension education ga mai leina ba sing asida khoi gi khudong saba sing piba ga loina na matam matam gi oina koigi mari leina ba workshop seminar training na chingba hai tare pangthok tuna miyam da literacy ga mari leina ba tongan tongan ba life skills sing haihan bagi tangai phadaba sing ado khanghal libane ba Bharat ko university je IT gi mathak ta department asigi makhada tongan tongan ba course kaya akoi hangduna khoi miyam sida habi tare masiga chanaba profession sing da changbada amadi hiram kaya da khoi gi entrepreneur oina bagi manglan da hai tare entrepreneur oiba ya na base se department asina kana ba kaya marum piri bane ba MA in koigi adult continuing education and extension hai se asina koigi behavioral health counselor oiba yai teacher corporate trainer adegi koigi culture and communication trainer adegi supervisor na chingba oiba yabagi khudongchaba kyamarum su leiribane ba masida natana hariba department asida maru oina koigi practice tawba yaba haib tare ko specialized area khara hairgadi koina adult and family literacy, andragogy, continuing and extension education, women studies, distance education, population education, they tongan tongan ba koigi educational outreach asina sing ba kamarum su leiri bane ba adubu amuk akoina akoigi mapan gi hai tare ko mapan gi sakolaba country singa yengnaru ragadi koigi adult education gi mayona se koigi khar khena bo ina u ba hai tare bharat ta di koina mapung ina foundational literacy je jiksudum tawri ba hai tare foundational literacy hai ba di koigi basic education da ayam bo ina chathari hai tare atop koigi life skill kaya koigi vocational amadi skill gi matang da kharama khaidi sothari hai ba sini ko samna hairabada koigi China USA dagadi ko adult continuing education and extension asida koigi social amadi cultural learning kaya tambiduna amadi koigi adult education ki professional sing asina ba koigi facilitator mentor na chingbaga oiraga ba collaborative learning adagi critical thinking ga mari leina ba koigi adagi tongan tongan ba community engagement program kaya promote tawduna kanagumba amasi masa maromdom lepchaba ngamna ba hai tare social inclusion hai tare ko amadi community sing ase mapung phana thong manana chakhatna ba hotna ba da yamna chawba achawa thodang lori haibasini aina haijaning base adubu ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯁꯨ ꯗꯤꯄꯥꯔꯠꯃꯦꯟ ꯑꯁꯤꯒꯤ ꯀꯥꯟꯅꯕꯁꯤꯡ ꯑꯁꯤ ꯈꯨꯟꯅꯥꯏꯁꯤꯗ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯀꯌꯥ ꯑꯁꯤ ꯈꯪꯅꯕ ꯍꯣꯠꯅꯕ ꯑꯃ ꯃꯊꯧ ꯇꯥꯔꯤ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯃꯗꯤ ꯅꯩꯅꯕ ꯆꯪꯉꯦ ꯍꯥꯏꯕꯁꯤ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯔꯤꯁꯔꯁ ꯑꯦꯛꯇꯤꯚꯤꯇꯤ ꯀꯌꯥ ꯇꯧꯕꯁꯦ ꯁꯤ ꯀꯥꯟꯅꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯃꯁꯤꯗ ꯅꯠꯇꯅ ꯉꯁꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯗꯤꯖꯤꯇꯦꯜꯒꯤ ꯔꯤꯚꯣꯂꯨꯁꯟ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡ ꯑꯁꯤꯗꯕ ꯑꯦꯗꯜꯠ ꯏꯖꯨꯀꯦꯁꯟꯒꯤ ꯀꯥꯟꯅꯕꯁꯤꯡ ꯑꯁꯤ ꯈꯪꯃꯤꯟꯅꯅꯕ ꯄꯨꯟꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯅꯕ ꯍꯥꯏꯇꯥꯔꯦ ꯑꯃꯗꯤ ꯑꯦꯗꯜꯠ ꯏꯖꯨꯀꯦꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯀꯣꯔꯁꯁꯤꯡ ꯑꯁꯦ ꯇꯝꯗꯨꯅ ꯏꯁꯥꯒꯤ ꯂꯧꯁꯤꯡ ꯒ꯭ꯌꯥꯟꯁꯤ ꯍꯦꯟꯒꯠꯍꯟꯕ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯏꯐ ꯂꯣꯡ ꯂꯔꯅꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯦ ꯃꯣꯏꯗ ꯈꯪꯍꯟꯕ
ꯐꯪꯍꯟꯕ ꯍꯥꯏꯇꯥꯔꯦ ꯐꯪꯍꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯁꯇꯦꯅꯦꯕꯜ ꯗꯤꯕꯂꯞꯃꯦꯟ ꯒꯣꯜꯒꯤ ꯃꯪꯂꯥꯟ ꯑꯗꯣ ꯁꯣꯏꯗꯅ ꯃꯌꯥꯝꯗꯁꯨ ꯃꯪꯐꯥꯎꯅꯍꯟꯕꯁꯦ ꯆꯪꯉꯦ ꯁꯤꯅꯤ ꯃꯇꯝꯗꯨ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯃꯇꯝ ꯆꯞ ꯆꯥꯔꯕꯅꯦ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯃꯌꯥꯝꯗ ꯈꯪꯍꯟꯕꯗꯣ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯃꯥꯅꯦ ꯑꯣꯖꯥ ꯍꯥꯏꯗꯤ ꯂꯩꯔꯤꯕ ꯀꯥꯟꯅꯕ ꯆꯥꯎꯈꯠꯂꯛꯄꯒꯤ ꯈꯣꯡꯖꯦꯜꯁꯤꯗ ꯌꯥꯎꯔꯤꯕ ꯂꯥꯏꯔꯤꯛ ꯃꯇꯝꯗꯒꯤ ꯂꯩꯔꯤꯕ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯍꯥꯏꯕꯤꯕꯗꯣ ꯕꯦꯁꯤꯛ ꯂꯔꯅꯤꯡꯗ ꯑꯗꯨꯝ ꯂꯩꯔꯦ ꯍꯥꯏꯗꯅ ꯑꯣꯖꯥ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯐꯠ ꯁ꯭ꯀꯤꯜ ꯑꯗꯩ ꯁ꯭ꯀꯤꯜ ꯗꯦꯕꯂꯞꯃꯦꯟꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯨꯝꯕꯁꯤꯗꯁꯨ ꯍꯦꯟꯅ ꯃꯥꯅꯦ ꯑꯣꯖꯥ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯁꯤꯜꯂꯀꯥꯟꯗ ꯆꯥꯎꯈꯠꯄ ꯅꯍꯥꯁꯤꯡꯁꯦ ꯌꯪ ꯂꯥꯎꯕ ꯑꯣꯏꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯨꯅꯦꯕ ꯑꯣꯖꯥ ꯑꯗꯣ ꯑꯣꯖꯥ ꯑꯗꯣ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯤꯇꯔꯦꯁꯤ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯦ ꯑꯣꯖꯥ ꯑꯩꯈꯣꯏꯗ ꯅꯨꯃꯤꯠꯁꯤꯒꯤ ꯀꯥꯟꯅꯕ ꯅꯨꯃꯤꯠꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯈꯛꯇ ꯅꯠꯇꯅ ꯑꯣꯖꯥꯅ ꯑꯩꯈꯣꯏꯗ ꯉꯁꯥꯏꯗꯒꯤ ꯊꯝꯕꯤꯔꯝꯃꯤꯁꯦ ꯑꯦꯗꯜꯠ ꯏꯖꯨꯀꯦꯁꯟ ꯍꯥꯏꯕ ꯑꯃ ꯂꯩꯔꯤ ꯃꯁꯤꯒꯤ ꯀꯥꯟꯅꯕꯁꯤ ꯑꯃꯁꯨ ꯌꯥꯎꯅ ꯈꯪꯅꯅꯕ ꯑꯩꯈꯣꯏꯗ ꯊꯦꯠꯆꯜꯂꯒ ꯂꯤꯕꯤꯔꯝꯕꯁꯦ ꯑꯣꯖꯥ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯂꯩꯖꯩ ꯑꯣꯖꯥ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯗꯤ ꯅꯍꯥꯔꯣꯜꯒꯤ ꯈꯣꯟꯖꯦꯜ ꯊꯧꯔꯝꯅꯤꯅ ꯑꯣꯖꯥ ꯅꯍꯥꯁꯤꯡꯗ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯔꯤ ꯄꯥꯎꯖꯦꯜ ꯄꯤꯕꯤꯅꯤꯡꯕꯒꯦ ꯀꯔꯤ ꯄꯥꯎꯇꯥꯛꯅꯆꯤꯡꯕꯁꯤꯡ ꯑꯗꯨ ꯊꯝꯕꯤꯔꯝꯃꯣ ꯑꯣꯖꯥ ꯍꯣꯏ ꯊꯝꯖꯒꯦ ꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯩ ꯋꯥꯍꯩ ꯈꯔ ꯊꯝꯖꯒꯦꯀꯣ ꯑꯣꯖꯥ ꯑꯩꯈꯣꯏꯅꯗꯤ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏ ꯑꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯆꯥꯎꯈꯠꯂꯦ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯑꯗꯨꯝ ꯈꯟꯅꯔꯤꯗꯅ ꯃꯥꯅꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯂꯦ ꯍꯥꯏꯅ ꯈꯟꯅꯔꯤꯕ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯑꯗꯨꯝꯁꯨ ꯂꯥꯏꯔꯤꯛ ꯃꯌꯦꯛ ꯆꯠꯇꯕꯒꯤ ꯏꯕ ꯄꯥꯕ ꯍꯩꯇꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯗꯨꯅ ꯚꯥꯔꯠ ꯁꯔꯀꯥꯔꯅꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯃꯔꯨꯝ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯝ ꯂꯦꯞꯇꯅ ꯄꯥꯏꯈꯠꯇꯨꯅ ꯂꯥꯛꯂꯤꯕꯅꯦꯕ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯗꯒꯤ ꯍꯥꯏꯇꯥꯔꯦ ꯏꯕ ꯄꯥꯕ ꯍꯩꯇꯕ ꯍꯥꯏꯕꯁꯤ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯈꯤꯅꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯍꯤꯔꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯑꯃꯒ ꯐꯖꯅ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯟꯁꯤ ꯑꯃꯅ ꯀꯔꯤ ꯇꯧꯔꯤ ꯑꯃꯅ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯁꯦ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯃꯁꯨ ꯆꯪꯉꯦꯕ ꯑꯃꯗꯤ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯒꯗꯤ ꯂꯝꯗꯝ ꯑꯁꯤꯁꯨ ꯃꯄꯨꯡ ꯐꯥꯅ ꯃꯌꯦꯛ ꯆꯠꯄ ꯈꯨꯟꯅꯥꯏ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯦꯕ ꯃꯔꯝꯗꯤ ꯉꯁꯤꯒꯤ ꯃꯥꯂꯦꯝꯁꯤꯗ ꯅꯣꯡꯃ ꯅꯣꯡꯒꯤ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯃꯌꯥꯝꯔꯣꯝꯗꯤ ꯂꯩꯔꯤꯕ ꯍꯣꯡꯂꯛꯂꯤꯕ ꯑꯑꯣꯟꯕ ꯀꯌా ꯑꯁꯤꯗ ꯑꯩꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯗꯕꯗꯤ ꯌꯥꯗꯦ ꯑꯗꯨꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯅꯅꯕꯒꯤꯗꯃꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯤ ꯏꯕ ꯄꯥꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯥꯏꯕ ꯇꯥꯔꯦ ꯁꯝꯅ ꯍꯩꯍꯧꯗꯕ ꯌꯥꯗꯕꯅꯦꯕ ꯃꯌꯦꯛ ꯆꯠꯇꯕ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯂꯩꯅꯥ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇꯒꯤ ꯃꯨꯠꯈ꯭ꯔꯕꯇꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯊꯣꯡ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯃꯇꯤꯛ ꯆꯥꯅ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛꯁꯤꯡ ꯔꯥꯏꯠꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃꯗꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡꯁꯤꯡꯁꯤ ꯃꯁꯛ ꯃꯨꯟꯅ ꯈꯪꯅꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯏꯪ ꯇꯞꯄ ꯑꯩꯈꯣꯏ ꯇꯪꯗꯨ ꯂꯩꯇꯥꯕ ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏ ꯑꯃ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯄꯣꯔꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯦꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯏꯟꯈꯠꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯍꯥꯏꯕ ꯏꯟꯈꯠꯂꯛꯂꯤꯕ ꯍꯥꯏꯕꯁꯤꯗꯤ ꯃꯈꯣꯏꯗ ꯐꯨꯜ ꯑꯣꯐ ꯏꯅꯔꯖꯤꯅꯦꯕ ꯅꯣꯂꯦꯖ ꯌꯥꯝ ꯂꯩꯕ ꯃꯇꯝꯅꯤ ꯄꯣꯇꯦꯟꯁꯤꯌꯦꯜ ꯌꯥꯝꯅ ꯂꯩꯕ ꯃꯇꯝꯅꯦꯕ ꯈꯨꯟꯅꯥꯏ ꯑꯃ ꯆꯥꯎꯈꯠꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯏꯟꯈꯠꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯂꯤꯇꯔꯦꯠ ꯑꯣꯏꯍꯟꯕ ꯆꯪꯉꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯕꯦꯁꯤꯛ ꯏꯖꯨꯀꯦꯁꯟ ꯈꯛ ꯅꯠꯇꯕ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯪꯁꯅꯦꯜꯂꯤ ꯂꯤꯇꯔꯦꯠ ꯑꯣꯏꯍꯟꯅꯅꯕ ꯍꯥꯏꯇꯥꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯁ꯭ꯀꯤꯜꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯐꯪꯁꯅꯦꯜ ꯂꯤꯇꯔꯦꯠ ꯑꯣꯏꯍꯟꯕꯁꯨ ꯆꯪꯉꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯣꯡ ꯃꯥꯟꯅꯅ ꯆꯠꯃꯤꯟꯅꯗꯨꯅ ꯍꯥꯏꯇꯥꯔꯦ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯊꯧ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯃꯗꯨꯗ ꯇ꯭ꯔꯦꯅꯤꯡ ꯅꯠꯇ꯭ꯔꯒ ꯑꯦꯋꯦꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯆꯤꯡꯕ ꯀꯌꯥꯁꯤꯡ ꯑꯗꯨ ꯄꯤꯕꯤꯗꯨꯅ ꯄꯨꯟꯅ ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯍꯟꯅꯅꯕ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯅꯦ ꯑꯣꯖꯥ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯊꯝꯕꯤꯔꯝꯕꯗꯨꯗ ꯐꯪꯁꯅꯦꯜꯂꯤ ꯂꯤꯇꯔꯦꯠ ꯑꯣꯏꯕ ꯍꯥꯏꯕꯗꯣ ꯑꯣꯖꯥ ꯃꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯅꯁꯨ ꯈꯟꯖꯩ ꯑꯣꯖꯥ ꯍꯥꯏꯗꯤ ꯏꯕ ꯄꯥꯕ ꯈꯔ ꯍꯦꯛ ꯊꯣꯛꯄ ꯍꯧꯖꯤꯛꯀꯤ ꯑꯗꯨꯒ ꯌꯥꯝꯅ ꯃꯌꯥꯝꯒꯤ ꯃꯤꯔꯛ ꯇꯤꯟꯕꯗꯤ ꯉꯝꯗꯕ ꯂꯥꯏꯔꯤꯛ ꯃꯍꯩ ꯑꯃꯁꯨ ꯂꯩꯔꯤꯕ ꯑꯣꯖꯥ ꯑꯗꯨꯗꯒꯤ ꯑꯃꯨꯛꯁꯨ ꯂꯣꯏꯅꯃꯛ ꯍꯩꯔꯕꯣꯏꯗꯤ ꯅꯤꯡꯉꯒꯁꯨ ꯏꯕ ꯄꯥꯕꯐꯥꯎ ꯊꯣꯛꯇꯕ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯈꯤꯕꯗꯣ ꯌꯥꯝꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯒꯗꯣꯏꯅꯤ ꯄꯥꯕ ꯊꯣꯛꯇꯕꯁꯤ ꯄꯨꯔꯥ ꯂꯩꯅꯥ ꯑꯃꯒꯨꯝꯕꯅꯦꯕ ꯑꯣꯖꯥ ꯑꯗꯣ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯕꯗ ꯌꯥꯝ ꯐꯖꯕꯁꯦ ꯑꯣꯖꯥ ꯏꯁꯥꯒꯤ ꯍꯛꯀ ꯈꯪꯉꯛꯀꯅꯤꯒ ꯍꯥꯏꯔꯤꯁꯦ ꯑꯣꯖꯥ ꯏꯕ ꯄꯥꯕ ꯍꯩꯇ꯭ꯔꯒꯗꯤ ꯈꯪꯗ꯭ꯔꯒꯗꯤ ꯑꯩꯒꯤ ꯍꯛ ꯑꯩꯅ ꯐꯪꯐꯝ ꯊꯣꯛꯄꯁꯦ ꯑꯩ ꯀꯩꯝꯇ ꯍꯥꯏꯕ ꯉꯝꯃꯣꯏꯗꯣꯏꯅꯤ ꯑꯣꯖꯥ ꯑꯗꯨꯅ
ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗ ꯍꯦꯟꯅ ꯃꯌꯥꯝ ꯆꯪꯗꯅ ꯍꯣꯠꯅꯃꯤꯟꯅꯔꯒ ꯆꯪꯁꯤꯜꯂꯒ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯗꯨꯅꯤ ꯊꯝꯕꯤꯔꯝꯃꯤꯁꯦ ꯑꯣꯖꯥ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯉꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯤꯇꯔꯦꯁꯤ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯑꯣꯖꯥꯅ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯐꯝ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯑꯀꯥꯁꯋꯥꯅꯤ ꯏꯝꯐꯥꯜꯒꯤ ꯁ꯭ꯇꯨꯗꯤꯑꯣꯁꯤꯗ ꯂꯦꯡꯕꯤꯔꯛꯂꯒ ꯊꯝꯕꯤꯔꯝꯕ ꯑꯣꯖꯥꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ ꯉꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯤꯇꯔꯦꯁꯤ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯗ ꯑꯩꯒꯤ ꯑꯣꯏꯕ ꯊꯧꯔꯝꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯍꯩ ꯈꯔ ꯐꯣꯡꯗꯣꯛꯄꯒꯤ ꯇꯟꯖꯥ ꯐꯪꯖꯕꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ